ngasi numida wairam phongkhiba tuan manipuri si phongsingdagi amasum thokkiba thawdo wathoksingdagi maruoiba I pausing kongasaraga manipur top channel gi maikeidagi mayamna thamjagi ahanbada aihak BJP da yawbagi wafam leite mirabai RK imo Congress ki MLA natte en loken ngasi tuan media gi report matung ina pasoi kendra gi Congress ki MLA oiribi Kumari AK Mirabai amadi Congress ki MLA khara BJP di yaurabi yana leire haina phongdokhibadugi matangda MLA Kumari AK Mirabai na ehak isamak BJP di yaubugi wafam sulai leite haina phongdokre MLA Kumari Mirabai na phongdokhibadi mahakpu BJP di yaugani haiba wafam adu aranbani Congress ki mapangal hena kankhat handuna mathang sahida pangthokadori be assembly election asida Congress na majority oiduna lengak semduna Congress ki lengak laklagani ma ngasi nungtil pung ama makhai taba matamda Imphal gi damakta Delhi thadokle ma ki Delhi khongsit asi parliamentary secretary ge mari leinaba case ki damakta Delhi de satpani loinana Congress ki MLA DD Thaisi amadi MLA Karung thangsu BJP da yauragani haiba National Party amadi yaugani haina mamangna su phongdokhrabani nakala maromda BJP Manipur Pradesh ki maruoiba thaupuri ba miyoi amadigi phangba paugi matung inadi BJP na Congress Mukta Bharat ki saru ama oina Congress ki MLA yauna thaupubusing lausin baibisi party asigi phiremni Party asina haujiksu Congress ki MLA kaya BJP yauhananabagi thaurang tawduna leiri athuba matamna Congress ki MLA yauna miyoi kaya BJP da yaurabiyana leiri hairi BJP gi machinjat miyoi asina makhatana phongdorakhibada Langthawal Kendra LJP gi MLA Karam Syam na BJP da yaunaba sem saduna leiri bisida natana hana Congress Party da yauramlaba lakhdori State Assembly mikalda Wangkai Kendra da mireb oina songthokna ba thaurang toriba thangjam arunbu BJP da yauba amasum yaudabagi wafam adudi haujik phawbi oina di laikhai tadri thangjam aruna BJP da yaurage haina hairakpa wafam di lai haina su phongdurakli atopa paw manamo wangkhem Kendra da mireb oigedoriba zadumni na naduna leiriba tamphatombi da oxygen concentrator mateng pangkhre Kumza English singaniga kungani thuki angan basarukta pangthokadoriba Manipur legislative election da wangkhem Kendra da BJP gi mereb oigani haina thaurang tawriba kangbam zadumani na Kendra sigi tola taraba praja singda analayengi mateng amadi oxygen gi mathau taba miyoi singda oxygen concentrator pibagi thabak makhatana satharakli ngasisu oxygen concentrator ama wangkhem Kendra gi manungsana sarangpat mayai laikai Maklang da leiba Lairen lakpam tamphatombi sai humfuga tret mapuroiba Lairen lakpam khomai mamai gi ana laying da oxygen mathau tarakpadigi ke zadumani na oxygen concentrator ama hakthengna khusinakre ke zadumani na pawmi singda phongdokhibagi matungina COVID-19 pandemic asi lakpadagi hauna wangkhem Kendra gi Laitalaira imung singda analayeng amadi tangai fataba polam sing angama mateng tawdunu lakli ngasi oxygen concentrator khusinari basi oxygen mathau tari adubu sel gi khudong sadaba mayok nare habigi paw phongwadagi mak masana oxygen concentrator kusinakhibani masa ngamdaduna leiriba tamphasu athubu matamda fogalaktuna hana gumna miya marakta tinba ngama oiresunu haina taibang mapuda thaunijari Wangkhem Kendra gi miyamna awaba taraba singda makna mateng pangani haiki na aduna leiriba tamphatombi masagi anaba mana maram oiraga sor honba nungairaktabadagi Jenims ki ICU da leirakpa numit kunga mangani sure social worker zadumani na oxygen concentrator pigani haibi wafam thamlakpadagi mak ngarang masagi mayumda putharakpani Masagi mayum yaubaga oxygen concentrator pibirakpa sigidama zadumani bu hainingai leitana thagatpasu phungdokhi atopa paw manamo Assam Rifles na Myanmar border mayadagi local made IED piece saniga kun recover tobungamkhre Myanmar military junta lengak sasangi thabak paisin kraba matungda misam praja singda otnaibigi thabak satharakpadagi madam kharagi mamangna More border town gi thangnana leiriba
Namphalong area da bom pokhai hanbagi thabak toina tholakpadagi Indo Myanmar border ngak senbagi thabak toriba More da leiriba nifugom doisuba Assam Rifles ki kangbuna Indo Myanmar border lansilaktuna ain kaina nungmayamadi bom na singba pusilakpa ngamdanaba patrolling chatpagi thabak paikhatkre Assam Rifles ki kangbu sina ngarang numidang pung nipalom taba matamda More border town dagi kilometer nipalom satlaga Indo Myanmar border mayada leiba Betuk Beles da patrolling satlingay da Myanmar rom dagi Kenbo motorbike anida tungduna lakpa miyoy sing Assam Rifles kangbu ubada makoy na purakpa box ohum hundoklam laga Myanmar gi jangalom da senchin krahari pausin hai ER kangbu na Kenbo bike tungduna lakpa miyoy anina hundoklam ba box sing adu hangdoktuna yengma matamda IED amadi IED sanaba masak mathum sing yoram bathingdaki Kudakta More Police Station na pau pibidigi police ki kangbuga box hangdoktuna yengbada IED amamamda gram sangwa rom lumba IED samaga maudraga taret amadi kg ohum lumba IED kuntrago homdo yoramba thengnaki IED bomb singadu AR na More Police Station na ngasi ay kusinakre loinana ain gi oiba thabak lokhat pa haure haidienasu paus na makata na phongdorakli Pausi lusilak po na maruebe headlines kara mayam na thamjagi RK imo amasum Congress ki MLA yamthong hawkif nga si BJP di yaukre MLA karam siam so athupa matamda BJP di yauraba yana leidi haiba pawama nga si phong ki ba numidang wairam gi si phong sing na maruebe pawama oina headlines taunari Mathang sa English singaniga kunganito ki angan basaruk ta pangtok kadoriba taraganito Suba Manipur Legislative Assembly election gi honglak liba khongthang ama oina Sagolban Kendra gi MLA RK imo amasum Saikul Kendra gi Congress ki MLA yamthom hawkip ngasi BJP di yaukre haiba pawmasu report tawri amaramdana Imphal West Police na fagalakpa lagaw maru sing roller na takhaiduna mangankre Imphal PS ki OC na lagaw maru khwaidigi yamna fagatpagi mana fangkre Diwali amasum ningol sakoba kumai manungda Imphal West District Police na lagaw khawbusingi mayokta sangsilakiba drive ta phagalakiba yamlaba lagaw maru ngasi district asigi ASP Dr. S. Ibom Zagi miyang makada ASP ki office complex da roller na miya mamang na takay doon mangan kre na handak lagaw maru khwaidigi yamna fagat pangamkiba police station singi official singda siel gi manama sum appreciation letter pi doon ASP Dr. S. Ibom san ikay kumna buot kre ba pawmus fongli amaramdana ka hena makhol hoba silencer pipe humfuga mathoy Laukthok laga roller na takhaidana mangan kreba pawmusu ngasi report tawri Imphal West District Police ki ASP Dr. S. Ibomsa gi miyang makada Imphal Police Station ki Inspector OCN ingosana lusingba police team amana police station sina konba tuwan Imphal gi mafam singda ka hen makhol hawa miyam na mipai ba pukanba silencer sing panwa motorcycle humfuga matoi fagat fangam kreba pawmusu fongli Amaramdana hawkiba pung kun gi mari gi manungda miyo yangkhai gi mathoi positive oire miyo ahumna laikidre haba pawmus report tawri state si goina amaramdana langjing asawbada leiba all age home na ningol sakobugi thoram pangthokre haba pawmus fongli amaramdana MLA Ranjit ki wafam aran bani yumpham yaudabani miyamda lana sanopi gano C Brajendra Minor Irrigation Department work order pibada Chief Minister da thabak adugi sar tarapi na Chief Engineer da haida I have a wapam amasum sugunu kendra gi MLA ke Ranjit na hokiba na bem marida sugunu da pangthokpa thoram ama da phongdok ki wapam aduaran mani yumpham yaudabu wapam sing miyam da sandopigano miyam na su thajabigano haina Minor Irrigation Department gi Chief Engineer CE Rajendra na phongdokri Amaso haujiko ina di miyam pauksu matang sa lusinjarage amasum pathoksa gibda soikiba lankiba kya yaursu miyam ngakpigani matam gi maruebi I pauksing su leptana miyam da update pijarake haina channel sigi maikedi gi miyam na thamjari and thank you